Thoudam Sagei Houraklon Khundalon Haiba Ashida Yumpham Oiduna Nongmagi Oiba seminar ama PANGTHOKKHRE Thausalgi ani Shuba Foundation Day gi mari leidana Khurai Thauba Community Hall da Thoudam Sagei apunbalu Thausal Thoudam Haibong makha Khurai na sinduna PANGTHOKKHIBA thauram aduda MP Leisemba Sana Jauba MLA Thangjam Arun Kumar former Minister Okram Henry retired Principal Modern College Dr. Thoudam Nandababu Singh Sarugyaki Thoudam Sagei apunbalu Thoudam nikai Khurai gisina sijatuna second foundation day sing si PANGTHOKJBani masigi mapung iba masigi di seminar sina mapung tharamani PANGTHOKJRE aduga thangla ba sahi sidisu koina maru iba theme amaga koina masi phana PANGTHOKJRE jagani koina Thoudam Sagei Houraklon Khundalon karamani ko hakati horokibano ikosi mapung raida Khundalon Haiba se masi maru ina masi naina masi masigi keno masida Thoudam Sagei gi so ina tariba tongan manipuri makam koding makte ki lengkiri ara mana sa ya